Ngasi Thoubal Moijing Community Hall da public meeting cum campaign on anti-drugs and anti-social activities Pangthokhre. Loop amana drug kamari leinabani haina thorakiba list amada khul asidagi nisaga mari amata leinadaba mahairoi singidamakta kathoktuna laklaba MFS Jior Rahman yauna miyoi kayagi ming hapsinlakpa amadi lanna pau pishin liba singbusu akan mamongda condemn tawkhre. Ittihad-Ul-Ulama Thoubal Moijing Educational Guide Center EGC Thoubal Moijing Farmers and Village Development Society FVDS Thoubal Moijing amadi Meena Bazar Development Committee MBDC na punna khutsamnaduna anti-drugs and anti-social activities haiba hiramda nongmagi oiba miyamgi mifam ga loinana campaign gi thouram ama ngasi Thoubal Moijing Community Hall da Pangthokhre. Thouram aduda Moijing GP gi chairperson MD Ayub Khan, Ittihad-Ul-Ulama Thoubal Moijing gi Sadar Maulana Riaz, UMPC gi president oiriba Anjuman Isla-i Mushara gi coordinator Alhas Maulana Muhayyuddin, Anjuman Isla-i Mushara gi secretary Maulana Habibullah amadi Moijing GP gi hana gi pradhan MD Abdul Warishna mathang sitna athoiba mithunglen thouram mapu amadi akhanaba mithunglen sing oina saruk yaki. Ngasi gi mifam adugi wangangloi singna handak loop amana drug kamari leinabani haiba list amada khul asidagi nisaga mari amata leinadaba mahairoi singi damakta kathoktuna laklaba MFS Jior Rahman yauna miyoi kayagi ming yausilakpa asi laibak thibani asigumba maral leijadaba miyoi kayabu lanna uhannaba hotnabada lanna pau pishiliba miyoi sing adu khul asigi miyoi singna awangba thakta condemn tawi haiba wafam sing fongdoknaki. Ngasigi mifam aduda laukiba tongan ma warep miyamda pathokladuna Ittihad-Ul-Ulama Thoubal Moijing gi advisor Maulana Tariq Ahmed na haikibada ngasigi mifam asida tongan ba warep kaya saruk yakiba singna mod amata oina lepnaki. Warep sing adudi ahanbada Moijing khul asida nisagi oiba potlam sing chaba yonba amadi samas asigi chatnarol gi mayokta leiba thabak thouram sing thingnaba Moijing khul ulama gi apunba bodi Ittihad-Ul-Ulama Thoubal Moijing na leppa leitana mai pakna chatharakli. Makhatana athuba matam gi manungda khul asidagi fataba potlam sing asi marufang na muthatnaba All Moijing Coordinating Committee haina mingthonba khul asigi leizariba loop sing amadi CSO singi apunba committee ama oina semba committee asida EGC FVDC amadi MBDC na chingba body sing yauba anisubada Ittihad-Ul-Ulama Thoubal Moijing gi liching makhada henna sakti pisinduna nauna semlaba committee asibu khul asigi luchingba sing oza sing mahairoi sing mama mapa oiba singna amata oina saugatuna khul asigi mahailoisang singda drug abuse anti-social elements and their activities haiba hiramda special class ama haptuna mahairoi singda awareness pihanba ahum subada asigumba fataba thabak thoram sing asi khul asida tauba yaroi tangai fadana aikhoigi icha isu sing isana warak watemduna achumba lambida puraknaba hotnaba khul asibu miyamna lana udanaba afaba khul ama oihanba atopa individual loop natraga sangsan singna khul asigi fanabagi damakta wakhal thambiningba leiragasu All Moijing Coordinating Committee ga hana pau fangnabiu masina aranba pau pisinduna aikhoi masengi marakta thajanadaba amadi sengdok singjingi tamthirba chatnabi asidagi kanba ngamgani. Mari subada darkar oirakpa matamda Anjuman Isla-i Mushara Lilong amadi UMPC ga punna chatminaba handak khul asigi miyoi kayamarum KCP taibanganbana list fonglakliba asi lanna pau pibadagini haina sengdokpiba amadi Maitai Pangal community gi oiba apunma warep laurakpada saugatpa manga subada masagi kanaba kharagi Maitai Pangal community gi mingchet thianaba lanna pau piriba miyoi sing adu kanano makhoina hauzik kari tauri haiba thidokpagi tangai fadaba leire asuk luraba laibaki tanfam asida arai leita tanaduna asoyangam ngaknaraga punna chatminaduna laibaki thaugai yabada mai onsinbagi matamni aikhoi masen marakta afaba mari semgatuna pangal kangkhatnaba chiraba matam asida khuraki ina lai saduna leibagi matam natte aigi laikai aigi khul amadi iramdam asida fataba lamchat fataba thabak fataba pau fataba chinjak amadi social media bu lana sizinariba miyoi singbu punna thingminnarasi masida iramdam asigi loop khudingmakna saugatpiu haibasing asini nisagi oya polam sing drug chaba drug yonba samaj asigi chatnarol gi mayokta leiba thabak khudingmak ase thingba khul asigi mahai loisang singda drug abuse ki matangda social element and their activities ki amang basingi matangda student singda awareness takpi tambina ba special class ama happy nawa haijaba